खुरुमजरी ngasi manipuri gi marubi ipau khra mayamda khanganjarake puna taminase kukising yelhou nattabana hourangai gi puari kaidongi dasu khangloi kabui union ningsingba toktraba matamdagi aikoi ipa ipu singna sagon aduna lakraba tana thanabi yadaba Koubru chung thanging khubam asi mitei khaktagi oina kukising na uribisi langani makhoina iramda masigi yelhou nattabana hourangai gi puari kaidongi dasu khangloi haina kabui union manipur na thadok paserol amana hairi serol asin makata na haribana Koubru chung thanging gi famda lai khurumbada ayat akai pibasi lamdam asigi yelhou da singnabani haina lawroidabai maram leite thangjing chingda kabui salang maibna leiramba tingpui khul tarambagi wari amadi Koubru singda kabui singna khundaramba kabui long kabui wana singbagi wari puari ga sagonadun lakli moirang kanglaironda kabui tomba kabui salang maibagi nungsiraba ibudok thangjingbaga tana thanabi yadraba puari kaya miyamna khangnari miramdagi haijilaklaga iramda masi munna bo honaribe sing asidagi aikoi pummana section minaba mathau tare natrabadi khunai asi mutkibi yai maram aduna February 3 gi ayuk pung 13 rom taba matamda Manipur Press Club ta CPPKT na pangtokadoriba Koubru chung thangjingi khubam kannabagi mifam asi miyamna su saruk yabinaba maroina kabuisingna su saruk yanaba khangali hairi mathang yani suba paugda UNC ga kuki ga yana ki wafam handongnaba loop ahumna demand tawkre KNO na thagalakli inpui nagagi khul kuki gi malanba mongda thadorkiba warol adugi matangda United Naga Council UNC na mapungpana sengdor kadawne haina loop ahumna taksinkhre All Inpui Students Union, Inpui Naga Youth Organization amsung Inpui Naga Women's Union na UNC gi President da pising kiba serol amada hai kuki inpi Manipur amadi UNC na January 23 thadora kiba joint statement adu parubda angakpa poi Naga singi apex body amo oriba UNC na ke songlung village bu kuki singi khuloina sakhangbagi mongda thadora kiba serol aduna chamamna ba poghalle mafam aduda ke songlung kauba khul amata leite lenga ki record da su yaude kumjali singani tatide inpui gi lamda farm house ani khak saki tan phoimon area da farm house ani saki bu customary law natraga historical gi oba mongda khuloina sakhang balaite state lengang na su khunni hana lautokki balaite UNCM sung kim gi joint statement aduna miyamna samamna ba pohalle haina palladuna serol asin hai achumri yumpham oidaba amsung kangluk khudimangna yaningadaba mongda thabak pakhat kadabane UNC na lam amadi right ka mari leinaba hiram sing hakchin na lawbaga loinana tarai na thabak toroidawne ke songlungbu kuki gi khul oina sakhangbagi mongda thadorkiba joint statement adugi matangda miyamgi chamamnaba kokhanaba UNC na mapung phana sengdorakadabane Mari Lainaba tribe amadi lam mapuga tana namba tawdana nagagi lam kukina claim torokpada achumba malhan manabagi mawong thadораkiba serol adugi matangda mari chumba wafam phongdoktuna chamamnaba kohanggadabani hari amaromda Jeliarong United Front Kamsongi kangbuna ke songlung village mai tharambadagi thorakleba watu asi matangda matam chana mieng changlakpagi damak GPRN NSN gi ato kilonsar amadi NNPG gi convener N Kitobi Jimomi bu kuki national organization KNO gi khuthang gi thagatpa phongdokre KNO gi president PS Haukip na N Kitobi Jimomi da thagiba serol amada hai sahi ani makhai hena tharakhiba kangluki irangna maram oiraga mipai poklaba miyangi pungning phathanabag damak NSCN na paikhalak leba taurang adu singthaningai ni nungsi chanana hingminaba hainba NSCN gi waklon bu ikai khunabu ulli hairi mathangi pauda Russia gi lanmi ani uamda makong makut pununa mayada un insinbagi video thorakhre Russia lanmi commander amana makoi lanmi ani lanmi gi kanglon ngangna chatte habi maran siraduna uamda makong makut punsilaga mayada un insinbagi video social media da thadorakre second kunipan sangba video clip aduda lanmi ani asina yab yaudana makoi post thadongna honai haibagi haina hanjin ngang khibagi khonjen singju thadorakibaga loinana lanmi ani asi underwear amakaktamak selaga uamda makong makut punsilaba matungda aingba unmaya de insinbagi video adu thagalakibane TVP walna lanmi ani duna ayab yaudana makoi gi position sing thadongna honai haina commander na law khongnu ngang khibagi video adu thagalakibane lanmi aduna commander aduda haija khiba warol singchu video aduda thamlakpaga loinana lanmi amana aihangna soikhre matungda amuk hanna tawraroi haiba wahi sing thadokhibaga loinana
ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯄꯪꯂꯕꯗꯤ ꯎꯟ ꯆꯥꯎ ꯍꯥꯏꯅ ꯃꯌꯥꯗ ꯏꯟꯁꯤꯟꯈꯤꯕꯅꯤ꯫ ꯀꯃꯥꯟꯗꯔ ꯑꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗꯅ ꯃꯁꯥꯒꯤ ꯅꯊꯧ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯎꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯄꯤꯖ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ ꯑꯣꯜ꯫